Naharolgi Akhannaba Thouram tabiriba pumnamakpu taram nokchari khurumjari ngasigi Akhannaba Thouramda pujarakli team 195 BPM ga unaduna wari watai sahaba unajaribi Mutum Langlenton hauzik tabirasi Naharolgi Akhannaba Thouram Miyoi bai khogi punsida tangka kaya lei naha hairiba tangkak sisu aduki matik maru oiri masiga mari leinana Team 195 BPM gi ichang thauraba nahasingna hakchang amadi wakhal fana leinabagidamak kari hotnaribage kari thabak paikhatlibage amashung Man Fit Run 2025 sarukya khiba nahasingi kari mod lei haibadu mayam punna khangminarasi ngasigi Naharolgi Akhannaba Thouramda Team 195 BPM bu taram nokchari Kurumjari ahanba wahangsidi radio bu tabiriba singnasu khangbinaba Team 195 BPM se karino haibadu thambiyo कोई team 195 BPM है वैसी कोई running community अमनी अगर running club अमनी मणिपुर द best of जब इम्फाल दा मरु है ना अदुगा कोई सिगी platform में पिज़्ज़ा बने में आमदा सामना है running पाम जब इसे नाउ में आम अदुगी मी गए running people पाम जब है ताया ना अदु पाम जब गए तो पिज़्ज़ा बनी healthy lifestyle ना तरह ना active living अमला इन्हें बगी डाउन तो पिज़्ज़ा बनी अदुगा कोई every Sunday कोई fun run तो उसे fun run तौजब बजिदा कोई age group लाइजे दगी gender और different communities तक याव भी बोला ना welcome तौजे अदुगा कोई चेन्मिन अदुना मैं आमगा पुलब अदु मैं आमदा नुंगाई बा हाइडी चेलु बगी ngasi चेलु बगी नुंगाई फंगन बदु पिजे अदुगा कोई team 195 BPM की meaning ngasi हाइजगे 195 beats per minute हाइजबनी कोई human की heart तो अदुगी beats per minute तुनी अदुगा अब मैं आम खंगना ले रहे normal beats per minute से कोई 60 to 100% beats per minute लाइबने normal person होंगी अदुबु 195 BPM है बसी unless and until अखोइना high intensity workout तौद्रगदी सी फंगबवाई अदुना सी फंगबंग नमनबा होना सी हाइबगी मोटिव ता अखोगी टीम याउदन high intensity workout तौदुना सी फंगबा मयाम पुलप फंगबंग ngambo ओइमिना सी हाइदना होना जी हाइना सीगी मिंगजे थोनजगिबनी अदुगा अखोगी सु हाइ मियोइबा कौबनिना हाइदी ups and down lay have no mana hiding ba aduga no mana tan ba la eba hadi every mioi ba moi wen ko aduga ithanda chen ba tan ba yarok pa yaw aduga uncomfortable oi ba hadi aduga motivation lai tama tamda adaina adugumba lakpa matam bida hadi mi ga chemina bai nungai ba do hadi ko nungai ba mi ga amna chemina koi share tawduna koi daily life ki magi activities me am share tawduna chemina bai nungai ba amana push tawiduna chemina bai nungai ba du koi na every Sunday pijari aduga ngasi gi koi ngasi 5 km complete tawre हाइबगी 10 km even 1 km distance wa hadi complete tawre habi nungai jabda fawning bodo मैम दा अदुगी दमते सी हांगजगी बने अदुगा मरु ओइना कोई ग्रुप से कोई रेस नते अमसुम कंपटीशन नते मसिदा हाइबदी इसागी पेस ता हाइतान आइदर यू जोग स्प्रिंट ओइगरा इवन वॉक ओइगरा अदुबद लोशन हाइ डिस्टेंस टू कंप्लीट तवबद अदुगी नुंगाइ बद कोई पिजाबनि खुदोंग चाबदो अदुगा कोइना समना हाइबदा कोई मा चलगा ला एकलजे चलला लापदो कोइना लोइद्रु अदुम गाइरगा कोई टीम 195 कोई एवरी संडे फन तवबसिदा राइन तवजबनि कोई ग्रुप थगचरी टीम 195 BPM से करिनो हाइबसु यामना मरिक चुमना थंबिख्रे मरुपना अदुगा टीम 195 BPM ना हाइबसे अखोय हकचांग फन लैसी हकचांग फबल लाइफस्टाइल द मेंटेन तौरगा यामना हाई इंटेंसिटी वर्कआउट तौसे हाइबनी अदो मथंगदा अमु आइना टीम दा हंगजानिंग बसे टीम 195 BPM की टीम सिंह हाइजब बतारे थोगल तौबिरी सिंहना इसा इसा की मिंग लाइफम करी करी होटनाबिरी अदुगा टीम असिदा करी ओइना लाइबनो हाइबदो मथंग मथंग थंबी ओके आइगी मिंग मार्टिन गारंगबम आई लाइरेंगबम लाइकाई दगिन आइगी सही असि हुजिक सही 24 नि अदुगा आइगी केनो बैचलर इन फिजिकल एजुकेशन दा आइगी LNIP दगी पास आउट तौजरे ग्रेजुएशन अदु हंदक मास्टर इन फिजिकल एजुकेशन दा तौजदुनी हंदक एग्जाम पिजगी मास्टर तौजदुनी अदु आई गेम ने बास्केटबॉल ने बट आई रनिंग पामजना रनिंग जु पामजे अदु रनिंग लाक्सबने अदु हुजिक 195 BPM gi oina admin namo oina amasum co founder amo oina laijabani team gi oina ai gi ming khoirong kevin ai gi laifamna thangaiban dalang mokhong khoirom laikai da gini ai hujic sahi 22 years sure ai gi profession oigadi ai je wedding professional videographer mani aduga team 195 BPM gi admin co founder oina laijab ai gi ming bides sawam ai thangaiban daine ai hujic sahi 23 sure अदुगा कोई टीम की ना कोई डायरेक्ट को फाउंडर ना दम लाइ जाबने आई गिमिंग इब्लेम विशाल आई हाक्स लाइक हम निकाय देनी आई हजिक नेशनल स्पोर्ट्स यूनिवर्सिटी दा फिजिकल एजुकेशन बैचलर्स डिग्री अमा परसू तौरी आई को फाउंडर ओइना ले कोई टीम मरी हजिक मणिपुर ले अदुगा अनि मना मपालम दा स्टडी तौर लेबने अदुदा लमजिंगबा थोंगाम जे माजे लम माइना जो खोइना दुम कोय दो माजे ग्राफिक डिजाइनिंग तमिलनाडु दा को अदु मेन ओइना कोई इवेंट गुम बसिन बे पोस्टर एनी का थार पजे
100% mana loina to edit ke ga to ko aduga sumaina hoyi sida later mana dum ade mateng to hai tare mana hai jage thank you aduga Priyanjan Sijaguri mayum mana hazik Kazingar University da BTech tawri Assam da ताबा मतमदा यामना नुंगाइजे तोंगान तोंगान बा करियर परस्यू तौबिरी अदुगा इंटरेस्टु यामना वेराइट ओब इंटरेस्ट मैम लेना सोमदा रनिंग के क्लब अमदा पुन्ना सुमाइना जॉइन तौरगा लेरमबसे अदो मखातान हंगजानिंगबसे टीम 195 BPM से कमाइन ओइरखिबनो हाइबगी सिगी वारी दुसु शेयर तौबियो होगी रनिंग कम्युनिटी बिल्ड तौरखिबसे मे 30 इरांग तौरकपा मतुंग इंटरनेट अदगी जिम नुंगे का थोंग लोनबा टाइमिंग सिदा खोजे आइगा विदेश का मा लमजेन रनिंग खा तौबा अदगा मार्टिन गा विशागा मना रनिंग खा तौबा अदगी खोजे इंटरनेट खा हांगा मतुंगदा सोशल मीडिया की कानाव जे लौरगा खोजे अपलोड वीडियो अपलोड खा तौजाबने दा कमेंट नुंग पिनागा खोजे थेंगनागा नोंमा थेंगनासे हागा खोजे 10 किलोमीटर मा चेमिनार पुन्ना अदुगा अदगी खोई रनिंग कम्युनिटी जे बिल्ड तौरखिबा यामना इंटरेस्टिंग ओइब बैक स्टोरी अमजु लैबिरमे को हाइदी लमजेन चेले हायरगा हाइदी वखंदो मानबनीना अंगतंग पुनसे हायरगा पुनगिबदगी हौगिबनेबा 195 BPM से होय याम नुंगाइजै अदुगा मखाताना मु हंगजानिंगबसे टीम 195 BPM की स्पेच उजाबा हाइतारे नेवर रन अलोन काइना समाइना इरमबसे सिगी वखलोनसिना कनानु पुथोरकिबनो अदुगी वारिसु शेयर तौबियो never alone have je adum mayam khangbe haidi ithanda chen habi tapta nebo ko ado never alone have meaning je khoi je lamjin chem da chum ikai na leidana lambi da khoi chengna da manipur gi lambi ka je kya su kana tawde de gi le khulak chen ma khop ikai ba isa da uncomfortable oi ba gai da adu ge khala gai di even khoi sa ai buk ta isa da horok da gym da track middle chele badum haidi lambi da chen ikai ba haitare es ikai khole haidi tum haina da do adu faw do adu khoi do faw gi do maina faw do mayam do phon da na ba haitare khoina never alone haije khoi gi team gi wena di never alone haije atopa community mayam su yawe ba ko sida sunday tang da sinba na ta ba ko atopa saturday ga do sinna ba kana tawri haidi tribal chinau sing gi yawe ba ko never alone haije moi yaw de khote maina gi hypet wai do lei ba ko aduna khoi je atopa numiter sinna ba kana tawri haita खाना लेरम बे काय बतसु तपना थादोक्सी अदुगा चेला कांदा हक्चांग फना लैसी सिगी मथक्सिदा मु कम्युनिटी बॉन्डिंग सु तौबगी आशा अमसु लै ताजबसे अदुके मतिक नुंगाइसे अदो मखाता ना हंगजनिंग बसे टीम 195 BPM गी चेलिबा मियोय सिंग हाइतारे मखोय सिंग से चही कयादगी कया बोक्ति चेली अदुसु थंबियो अखोयगी कम्युनिटी रन दा यावबदा फाइदगी नौबदा दम सही तरा दगी ऑल द वे अप टू 50 years of age की मी अदम याव अदो एवरेज ग्रुप से अखोय 20 plus 20 to 25 की एज ग्रुप सिना अनंबा 30 की मखा हर सिगी सिना अनंब बोइना पार्टिसिपेट तवे होय कम्युनिटी नहा सिंगना नमना चेले हाइना सु थंबिख्रे मखा ताबो हंगसिदे टीम 195 BPM से करंबा मतमदगी हौरखिबनो हाइबदो थंबियो ओके अखोई केनो टीम 195 BPM से अखोई मेंबर सिंग पुंजावदी मे दगी पुनबा होरे 2024 की अदुगा अखोई साइना ग्रुप ओइना फॉर्म तौजाबे सोशल मीडिया प्लेटफॉर्म दा थादुकसबा अखोई फॉर्म अन तौजाबसी केनो जुलाई 11 दा अखोई फर्स्ट एवर पंरन सिंजगी को थर्सडे ताय दुनुमित तो अदुगा अखोई एमबीसी मांग सिंजगी अदुगी अखोई ngasi बो लेपतना संडे खुदिंग सिंजर लाकपसिदा ngasi 35 एडिशन सुदुने 35 एडिशन ngasi सुदिने संडे सिदा dan leptana koi sunday kudingi every sunday kudingi dana panan sinja dula pane koi july 11 dagi haita 2024 dagi karam kan dagi hawrakibana habido khangminar banina hauzik phawbada team 195 BPM ga atai institute ka collab tawba leibikhra sigi matang da su share tawbiyo akhoi last year 2024 hawlakpa kan da hoina breakfast run gu machine na ba manipur da leba bakery mingwena palawda 175 degrees Celsius Howie Bakery gum da chatlaga hoi breakfast run or evening gi breakfast no coffee run oina sinba yaukre aduga 2025 ki oina di Sizu hospitals ka collab toraga fun run moi gi on the topic no head injury awareness day fun run ama sin gre 8 km gi aduga Lions Club ka collab toraga su 10 km fun run ama su sin gre health for her gi theme da sijaga hoi collab to bakan da hoi free health checkup hoi gi runners in the free health checkup ki opportunity su pi hipa adaina opportunity privilege to mayam da pi ahum su da hoi ngasi thaukiba Manipur University main fit ka collab toraga 7 km distance ki fun run am su sin ahoi upcoming event ta June 5 the World Environment Day gi Lions Club ka pullaga event am su leigani aduga ahoi gi team 195 ki anniversary su event am su laki matung tarak bada su event se ngai ba me am lei haina thambire ko akhoi gi
ꯇꯥꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯍꯥꯏꯗꯤ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯖꯣꯏꯟ ꯇꯧꯔꯛꯄꯁꯨ ꯌꯥꯎꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯗꯨ ꯊꯝꯖꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯌꯥꯝꯅ ꯈꯪꯅꯤꯡꯕ ꯋꯥꯍꯪ ꯑꯃ ꯂꯩꯖꯔꯦ ꯇꯤꯝ 195 BPM ꯁꯦ ꯑꯌꯨꯛꯇ ꯆꯦꯜꯂꯦ ꯍꯥꯏꯕꯗꯤ ꯈꯪꯖꯔꯦ ꯑꯗꯣ ꯏꯚꯅꯤꯡꯗꯗꯤ ꯆꯦꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯊꯝꯕꯤꯌꯨ ꯑꯣꯀꯦ ꯑꯩꯈꯣꯏꯒꯤ ꯃꯣꯔꯅꯤꯡꯗ ꯑꯌꯥꯝꯕꯅ ꯆꯦꯟꯖꯩ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎ ꯆꯦꯟꯕꯗ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯣꯔꯅꯤꯡꯗꯅ ꯑꯩꯈꯣꯏꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯔ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯁꯦꯡꯕ ꯆꯦꯟꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯕ ꯁꯣꯔ ꯍꯣꯟꯖꯤꯟꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯕꯅꯤꯅ ꯃꯣꯔꯅꯤꯡꯗꯅ ꯑꯗꯨꯒ ꯄ꯭ꯂꯁ ꯏꯚꯤꯅꯤꯡꯗ ꯆꯦꯟꯖꯕꯁꯦ ꯑꯩꯈꯣꯏ ꯕ꯭ꯔꯦꯛꯐꯥꯁ ꯔꯟꯒꯨꯝꯕ ꯃꯆꯥ ꯃꯆꯥ ꯇꯧꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯚꯤꯅꯤꯡꯗ ꯑꯩꯈꯣꯏ ꯃꯦꯟ ꯑꯣꯏꯅ ꯐꯦꯛꯇꯔ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯍꯟꯗꯣꯏꯁꯦ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯐꯤꯛꯁꯦ ꯇ꯭ꯔꯥꯐꯤꯛ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯂꯝꯕꯤꯁꯨ ꯌꯥꯝ ꯍꯥꯏꯗꯤ ꯂꯝꯁꯨ ꯄꯤꯛꯄꯅꯤꯅ ꯆꯦꯜꯂꯨꯕ ꯌꯥꯗꯕꯅꯤꯅ ꯌꯥꯝ ꯂꯥꯞꯅ ꯑꯗꯨ ꯁꯦꯟꯇꯔꯗꯗꯤ ꯇ꯭ꯔꯥꯐꯤꯛ ꯂꯩꯕꯅꯤꯅ ꯑꯗꯨꯅꯁꯨ ꯐꯦꯛꯇꯔ ꯑꯆꯧꯕ ꯑꯃ ꯑꯣꯏꯍꯜꯂꯦ ꯑꯗꯨꯅ ꯏꯚꯤꯅꯤꯡ ꯁꯤꯟꯖꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯃꯇꯨꯡꯗꯗꯤ ꯂꯩꯖꯔꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯣꯏꯅꯀꯣ ꯍꯥꯏꯗꯤ ꯏꯚꯤꯅꯤꯡ ꯑꯗꯨꯝ ꯁꯤꯟꯖꯔꯛꯄ ꯑꯗꯨꯒ ꯏꯚꯟ ꯁꯟꯗꯦꯗꯕꯨ ꯑꯩꯈꯣꯏꯅ ꯁꯤꯟꯖꯔꯤꯁꯦ ꯃꯌꯥꯝ ꯖꯦꯅꯔꯦꯂꯤ ꯌꯦꯡꯉꯒ ꯁꯤꯟꯖꯕꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣই ꯈ꯭ꯔꯤꯁꯇꯤꯌꯟ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯗꯅ ꯑꯩꯈꯣꯏ ꯃꯣꯏ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯇ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯕꯠ ꯃꯣꯏ ꯂꯥꯛꯄ ꯌꯥꯎꯋꯦ ꯕꯠ ꯃꯣꯏꯒꯤꯗꯤ ꯍꯥꯏꯕꯗꯤ ꯁꯟꯗꯦ ꯁꯔꯚꯤꯁ ꯂꯩꯖꯕꯅꯤꯅ ꯑꯗꯨꯅ ꯂꯥꯛꯄ ꯉꯝꯗꯕ ꯃꯌꯥꯝ ꯑꯃꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯦꯇꯔꯗꯦꯒꯨꯝꯕ ꯑꯗꯨꯗ ꯁꯤꯜꯂꯛꯅꯕꯁꯨ ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯂꯩꯖꯔꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯃꯌꯥꯝ ꯖꯦꯅꯔꯦꯜꯂꯤ ꯄꯨꯂꯞ ꯌꯦꯡꯉꯒ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯏꯟꯀ꯭ꯂꯨꯁꯤꯚ ꯑꯣꯏ ꯍꯥꯏꯅ ꯊꯝꯕꯤꯕꯅꯦ ꯇꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯌꯥꯝ ꯄꯨꯂꯞ ꯍꯧ ꯆꯣꯡꯗꯅ ꯍꯛꯆꯥꯡ ꯐꯅꯕꯒꯤꯗꯃꯛꯇ ꯁꯤꯒꯨꯝꯕ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯃ ꯄꯥꯏꯈꯠꯄꯤꯕꯁꯦ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯍꯪꯖꯅꯤꯡꯕ ꯋꯥꯍꯪꯁꯦ ꯑꯩꯈꯣꯏꯒꯤ ꯇꯤꯝ 195 BPMꯒꯤ ꯒꯣꯜ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤꯁꯦ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯒꯣꯜꯁ ꯑꯣꯏꯅꯗꯤ ꯀꯦꯂꯦꯟꯗꯔ ꯋꯥꯏꯁ ꯑꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯥꯔꯥꯊꯣꯟ ꯍꯥꯐ ꯃꯥꯔꯥꯊꯣꯟ ꯅꯠꯇ꯭ꯔꯒ ꯐꯨꯜ ꯃꯥꯔꯥꯊꯣꯟ ꯍꯥꯐ ꯃꯥꯔꯥꯊꯣꯟꯁꯦ 21 ꯀꯤꯂꯣꯃꯤꯇꯔ ꯑꯣꯏ ꯑꯗꯨꯒ ꯐꯨꯜ ꯃꯥꯔꯥꯊꯣꯟꯅ 42 ꯀꯤꯂꯣꯃꯤꯇꯔ 42.1 ꯑꯣꯏ ꯁꯤꯁꯦ ꯀꯦꯂꯦꯟꯗꯔ ꯋꯥꯏꯁ ꯑꯣꯏꯅ ꯑꯗꯨꯝ ꯁꯤꯜꯍꯟꯅꯤꯡꯉꯦ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯩꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ 42 ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯆꯦꯟꯐꯝ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯔꯟꯅꯔꯈꯩ ꯑꯅꯝꯕꯅ ꯃꯄꯥꯟꯂꯣꯝꯗ ꯒꯨꯋꯥꯍꯥꯇꯤꯒꯨꯝꯕ ꯁꯤꯂꯣꯡꯒꯨꯝꯕ ꯆꯠꯂꯒ ꯆꯦꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯒꯣꯜꯁ ꯍꯥꯏꯔꯒꯗꯤ ꯁꯨꯃꯥꯏꯅ ꯁꯤꯟꯕ 42 ꯅꯠꯇ꯭ꯔꯒ 21 ꯀꯤꯂꯣꯃꯤꯇꯔ ꯁꯤꯟꯅꯤꯡꯉꯦ ꯃꯅꯤꯄꯨꯔꯗ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯩꯁꯨ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯉꯦ ꯍꯥꯏꯗꯤ ꯇ꯭ꯔꯥꯐꯤꯛꯀꯤ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯑꯇꯣꯞꯄ ꯃꯥꯏꯀꯩꯗꯒꯤ 42 ꯆꯦꯟꯕꯁꯦ ꯑꯗꯨꯝ ꯁꯥꯡꯕꯅꯤꯅ ꯇ꯭ꯔꯥꯐꯤꯛꯀꯤ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯍꯥꯏꯗ꯭ꯔꯦꯁꯟ ꯄꯣꯏꯟ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯑꯇꯣꯞꯄ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯇꯤꯝꯒꯤ ꯃꯦꯟ ꯃꯣꯇꯤꯞꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯌꯨꯠꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥ ꯄꯨꯁꯥ ꯇꯧꯕ ꯁꯤ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏ ꯐꯤꯠꯅꯦꯁꯇ ꯃꯥꯏ ꯑꯣꯟꯁꯤꯟꯅꯔꯛꯄ ꯑꯩꯈꯣꯏ ꯔꯟꯅꯤꯡꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁꯤꯛ ꯑꯣꯏꯕ ꯀꯩꯅꯣ ꯁ꯭ꯄꯣꯔꯠ ꯑꯃꯅꯦ ꯍꯥꯏꯅ ꯍꯥꯏꯗꯤ ꯆꯦꯟꯕ ꯈꯛꯇꯅꯦꯕ ꯍꯥꯏꯗꯤ ꯁ꯭ꯀꯤꯜ ꯑꯃ ꯗꯔꯀꯥꯔ ꯇꯥꯕ ꯑꯗꯨ ꯂꯩꯕ ꯅꯠꯇꯕꯅꯤna ꯖꯁ ꯕꯦꯁꯤꯛ ꯑꯣꯏꯕ ꯄꯣꯠꯅꯤꯅ ꯐꯤꯠꯅꯦꯁ ꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯅꯔꯛꯄ ꯃꯁꯤꯁꯤ 195 BPM running community sigi main motive se sengna haijarabada haziki lairiba youths mayam singse lairiba pressures academic pressures amadi family gi pressures mayam sina maram marga stress hengalakpa amadi mental health issues se sisu yam thokta bana te thoeba se mental health issues se thengnana ba hona ba matamda youths mayam se nisagi mai kai da mai onsan khiba am su yawe adagi di hoi fitness da mai onsan da gym chatna adumaina afam mai kai da chatkiba su yam yawe ba adubu akhoi gi sengna har kana gym chatpa haistabu akhoi matam am su to kai thokta su yade adagi di akhoi diet adu plan mayam leidana ko na running sina yamna basic oiba sports am oibani na basic in a sense like how bada ko adumaina oibani na akhoi gi youths mayam se stress level singse sisu kitang oirba su handaba ya na bagi damakta running da mai onjalaga abdi nisada tainaga do potu running da tainaba taragadi aigi isagi fitness su lakani adu fitness lakku matamda aigi isagi phattaba chinjak sarambado adum afaba chinjak sage habagi wakhal jum boklakani habagi motive se sida akhoi yarigai di youths mayam si afaba mai kai da influence tawraga manipur sibu amadi akhoi gi samaj sibu afaba khunai ama sangatpada mating omina nabagi damakta establish tawjagi thagachari yamna tabada yamna nungaise akhoi gi samaj se afaba samaj ama oiminarase haibagi aim do ne bako laibiri se adu makha ta na mu hangjaning basina team 195 BPM se mainly chain badane ba focus tawri se atop sports mayam ama lei sidagi running khali se kai gi no sine aina hangjaning bo hangsina running se khwaidagi basic oiba sport ne ba haidi just running shoe ma leiraga ꯆꯦꯟꯕ ꯍꯧꯔꯒ ꯑꯗꯨꯝ ꯁꯤꯗ ꯂꯣꯏꯔꯦ ꯍꯥꯏꯗꯤ ꯁ꯭ꯀꯤꯜ ꯑꯃ ꯇꯝꯕ ꯗꯔꯀꯥꯔ ꯇꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯂꯣꯏꯅꯃꯛ ꯑꯦꯛꯁꯦꯁꯤꯕꯜ ꯑꯣꯏꯕꯅꯤꯅ ꯁꯤꯗꯒꯤ ꯑꯗꯨꯝ ꯃꯌꯥꯝꯁꯦ ꯐꯤꯠꯅꯦꯁꯇ ꯅꯛꯁꯟꯅꯅꯕ ꯀꯔꯝꯕꯅ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯉꯛꯄ ꯀꯥꯟꯗ ꯔꯟꯅꯤꯡꯁꯦ ꯈꯟꯈꯤꯕꯅꯦ ꯑꯩꯈꯣꯏ ꯑꯩꯈꯣꯏꯁꯤ ꯍꯧꯔꯛꯄꯗ ꯑꯣꯡꯂꯤ ꯔꯟꯅꯤꯡ ꯈꯛ ꯅꯠꯇ꯭ꯔꯕ ꯍꯥꯏꯕ꯭ꯔꯤꯠ ꯀ꯭ꯂꯕꯀꯤ ꯇꯥꯏꯞꯇ ꯂꯩꯔꯝꯕꯅꯦꯕ ꯍꯥꯏꯗꯤ ꯍꯥꯏꯕ꯭ꯔꯤꯠ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯑꯥꯏꯔꯟꯃꯦꯟ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯍꯥꯟꯕꯗ ꯏꯔꯣꯏꯕ ꯑꯗꯒꯤ ꯁꯥꯏꯀꯜ ꯊꯧꯕ ꯀꯣꯟꯅ ꯂꯝꯖꯦꯟꯅꯦꯕ ꯇꯧꯗꯣꯏꯁꯦ ꯁꯨꯃꯥꯏꯅꯒ ꯑꯍꯨꯝꯁꯦ ꯆꯦꯟꯅꯕ ꯈꯣꯠꯅꯕ ꯑꯩꯈꯣꯏꯁꯦ ꯇꯧꯅꯕ ꯄ꯭ꯂꯥꯟꯗꯤ ꯂꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯆꯦꯝꯄꯤꯌꯟ ꯌꯥꯝ ꯂꯩꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯌꯨꯠꯁꯤꯡꯗ ꯑꯥꯏꯔꯟꯃꯦꯟꯒꯨꯝꯕꯀꯣ ꯍꯥꯏꯗꯤ ꯑꯥꯏꯔꯟꯃꯦꯟ ꯍꯥꯏꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯏꯁꯄꯣꯔꯠꯅꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯌꯥꯝ ꯉꯝꯅꯗꯕ ꯃꯌꯥꯝꯅꯀꯣ ꯁꯤꯒꯤ ꯆꯦꯝꯄꯤꯌꯟꯁꯤꯞ ꯃꯅꯤꯄꯨꯔꯗ ꯂꯩꯌꯦ ꯍꯥꯏꯗꯤ ꯗꯥ ꯕꯤꯖꯦꯟ ꯀꯨꯃꯥꯔ ꯍꯥꯏꯅꯀꯣ ꯃꯥꯒ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯋꯥꯛꯁꯣꯞꯀ ꯁꯤꯜꯂꯒ ꯍꯥꯏꯗꯤ ꯃꯌꯥꯝꯁꯦ ꯑꯗꯨꯒꯨꯝꯕ
사나닝 바이 따래 시제 망원도 하이디 프랙티스 kum 하이디 트레이닝 kum 따로 많이 플랜이 래 그래도 running je koi mentally amasung physically ko haidi ani mak tolena push to bi haidi samna harabada mentally haragana koi 5 km je ai chen ba je ngasi ngam ngadra 3 km farak ko matam ngam moi da ba haidi ithan push to jabagi ama la ko haidi mentally ko adu le physically haragana koi wada re thok tare adu bang ta dum chela loisale ko adan to ga adu ga koi gi samna harabada koi gi sir bikram haina koi gi sir bikram lukram ma je koi gi am regular runner ne ko 2021 dagi ma je han change man ne pura running jin hai hojik je pan chele koi dagi han yang chele 50 km 30 km dan chen ba am yaw de adu ne running hai change to hon bang ma am je habit tabu oire adu dagi isagi physically leidana koi gi obvious oiram ba weight je oirma ma am je koi ma change to le running jina adu running kana ba je adu na koi running je mainly shi oina running club to gi je na hana shi hangdok jagi bane koi na tazaba matam da adu ki matik nungai je haiti sportsman su hengat ba adu ga mi amana khang ba kan ba su running sida yaurakan da involved orakan da hengalakle haina thambi bane team 195 bpm ge aim amadi goal sing yamna sugaina tamina khre makha tan hangjaning basidi hojik fawbada lamjen chen ba matam da mioi kayamuk participate tawi aduga lamjen puna chen basida mi amana yawning lagadi information adu kadai dagi yengani phangani habadu thambiyo akhoi Sunday fun run gi population average say 60 to 70 people se dum lai aduga khwaida yang phiba je 120 plus hoike pai khwai yang phiba je khoi Sunday fun run da aduga khoi how to join hadi kamaina join to gada ge ha se khoi social media Instagram Facebook WhatsApp pe ka lai je khoi page oina adagi dum page da message DM to biraga yaujage khochage khoi kem chang de yawbodo hadi only register nung am ta hande ming ketang piraga phone number toraga maya magi number da khoine WhatsApp to add toraga yahon bane aduga poster kai ka khoi je poster je WhatsApp ta de dum thagale WhatsApp ta thagale je WhatsApp han thagale do Instagram ju thagale Instagram da dum poster je da khoi location adagi kilometer senga da Sunday si kai numit senga da du ma do loi thagale poster aduga mafam du da dum la ga yaw ba su yai anova hadi newly join toraga ko insta ka pai da su imana bai through da dum la ga yaw ba su yai location da khoina pijari ba da Sunday dum Sunday tawda ba se khoina Friday Thursday Friday sai dum poster ja upload tawani khoi aduga numit da dum la yaw bi ya collaboration tawba siza gi da su khoi mi je 150 plus oi gi aduga lions ki ju 150 smai oi gi aduga ngasi men fit 2025 is now 400 oi gi sina khai yam yam ngasi gi jina khai yam yam khoi gi sai tai ju da gi MU Manipur University sai tai ju la la bi bai ju thank you mayam da thank you hajari tung da jodum Sunday farnan da la fiyo kaya kem ta sang manate just mayam adum community run fun run oina chemina bane sida race laite aduna adum lakpi ba yai information chu yamna mamang dagi prior oina so pibi aina thambi bane yamna nungai je makha ta ba sidi khoi ngasi gi man fit 2025 ki lamjen MU Manipur University da pangthok pa sida lamjen chen ba sida saru kya biri ba participant amag unarasi han bada marup ki ming laifam kari kari hotna biri aduga ngasi gi lamjen sida kari experience pang ge habado share to biyo ai giming like from Chanikil ai se project se student oina leiza bane graduation to zari aduga side to side freelancing adum operational management gum ko from mapan gi la from the maina freelancing to thabak macham to je ngasi gi fun run asida yam nungai jaba se ai hana dagi 195 ka so dum lamjin se chenmin aduna lai ko aduga khoi gi sum khoi maru mapang yam kuina thengnaru draba kya am su thengnabagi tanja am se haidi mi khuding mak se masa masa gi career amam da loi focus to bani na unabagi thengnabagi tanja se phangna dre ba ko duna smaina fun run chenmin aba kan da thengnaraga unabagi tanja ama pi ba se simuk nungai bani su de se si panjage thank you lamjen chen bagi nungai ba dang nataba haidi maru mapang unaraga interact to phang bagi tanja ma phangi ta jabada aduki matik nungai je I mean diction irungbam arai hoji ke thabo ke ga to jabro de dum home tutor angang to tuition tre ga chatle aro wai jo ai dum 195 ka dum Sunday fun run kuding da dum yaujara la aro hoji ngasi gi sumaina event sin bajina akoi khak na tabi tonga tonga ba mi myam dum loi support taw na ga myam chin bagi khuyong ja phangba amai amam ga hai support push taw na ba ko si taw baje sine hen yamna nungai na haijak ai gaming number no na from ai kawada ko ai sha hoji graduation lora kanda ai mountain biking da lejone ai ju player mane haidi adu tar running je pam be da
ꯇꯤꯝ 195 BPM ꯁꯤꯒꯤ ꯃꯈꯥꯏꯗꯤ ꯐꯟ ꯔꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯍꯥꯏꯗꯤ ꯑꯦꯅꯤ ꯔꯟꯅꯤꯡꯒꯤ ꯏꯚꯦꯟ ꯑꯃ ꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯁꯨ ꯂꯥꯛꯑꯒ ꯏꯟꯖꯣꯏ ꯇꯧꯔꯤꯅꯦꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩꯁꯨ ꯔꯟꯅꯤꯡꯁꯦ ꯌꯥꯎꯔꯒ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯔꯒ ꯃꯌꯥꯝꯁꯤꯒ ꯍꯥꯏꯗꯤ ꯏꯟꯇꯔꯦꯛ ꯇꯧꯗꯅ ꯈꯣꯠꯇꯅ ꯑꯅꯧꯕ ꯃꯔꯨꯞ ꯃꯄꯥꯡ ꯁꯦꯝꯗꯅ ꯁꯝꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯉꯁꯤ ꯂꯥꯛꯏꯕ ꯏꯚꯦꯟꯁꯤꯗꯁꯨ ꯑꯩꯁꯨ ꯍꯥꯏꯗꯤ ꯑꯅꯧꯕ ꯃꯔꯨꯞ ꯊꯦꯡꯅꯗꯅ ꯈꯣꯠꯇꯅ ꯅꯨꯡꯉꯥꯏꯕ ꯄꯣꯠ ꯑꯃ ꯏꯁꯥꯗ ꯐꯥꯎꯖꯕꯗꯣ ꯑꯗꯨꯒꯤ ꯐꯤꯂꯤꯡꯁꯇꯣ ꯂꯧꯕ ꯂꯥꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯊꯝꯖꯒꯦ ꯇꯥꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯇꯤꯝ 195 BPM ꯅ ꯂꯝꯖꯦꯟ ꯆꯦꯟꯕꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯂꯥꯏꯖꯦꯁꯟ ꯇꯧꯕꯒꯤ ꯆꯥꯟꯁ ꯑꯃ ꯃꯌꯥꯝꯗ ꯄꯤꯕ ꯐꯪꯍꯟꯕꯁꯦ ꯉꯁꯤꯒꯤ ꯃꯦꯟꯐꯤꯠ 2025 ꯒꯤ ꯔꯟꯗ ꯌꯥꯎꯔꯤꯕ ꯄꯥꯔꯇꯤꯁꯤꯄꯦꯟꯠꯁꯤꯡꯒꯤ ꯃꯈꯣꯏꯒꯤ ꯚ꯭ꯌꯨ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯣꯄꯤꯅꯤꯌꯟꯁꯨ ꯑꯩꯈꯣꯏ ꯇꯥꯃꯤꯟꯅꯈ꯭ꯔꯦ ꯃꯈꯥ ꯇꯥꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝ 195 BPM ꯒꯤ ꯐꯟꯁꯦ ꯀꯔꯥꯏꯗꯒꯤ ꯂꯥꯛꯏ ꯀꯃꯥꯏꯅ ꯖꯦꯅꯦꯔꯦꯠ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯊꯝꯕꯤꯌꯨ ꯑꯣꯀꯦ ꯑꯩꯈꯣꯏꯁꯦ ꯑꯁꯦꯡꯕꯗꯤ ꯁ꯭ꯇꯨꯗꯦꯟꯠ ꯉꯥꯛꯇ ꯑꯣꯏꯔꯤꯕꯅꯤꯅ ꯗꯤꯄꯦꯟꯗꯦꯟ ꯉꯥꯛꯇ ꯑꯣꯏꯔꯤ ꯑꯗꯨꯒ ꯊꯕꯛ ꯑꯝꯇ ꯏꯁꯥꯒꯤ ꯊꯕꯛ ꯇꯧꯕꯁꯨ ꯂꯩꯖꯗ꯭ꯔꯤꯕꯅꯤꯅ ꯍꯥꯏꯗꯤ ꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯕꯅꯤꯅ ꯏꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯀꯦꯠ ꯃꯅꯤꯗꯒꯤ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯔꯒ ꯑꯦꯕ꯭ꯔꯤ ꯁꯟꯗꯦ ꯁꯤꯟꯕꯁꯤꯗ ꯑꯗꯨꯃꯥꯏꯅ ꯈꯔ ꯈꯥꯏꯅꯖꯔꯒ ꯃꯌꯥꯝꯒꯤ ꯔꯟ ꯂꯣꯏꯔꯛꯄꯁꯤꯗ ꯑꯦꯕ꯭ꯔꯤ ꯁꯟꯗे ꯐꯟ ꯔꯟꯒꯤ ꯑꯣꯏꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯔꯤꯐ꯭ꯔꯦꯁꯃꯦꯟ ꯂꯥꯏꯠ ꯔꯤꯐ꯭ꯔꯦꯁꯃꯦꯟ ꯇꯧꯅꯕ ꯑꯗꯨꯃꯥꯏꯅ ꯏꯁꯤꯡ ꯈꯥꯏꯅꯕ ꯑꯗꯨꯗꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯄꯨꯊꯣꯛꯆꯈꯤꯕꯅꯤ ꯄꯨꯊꯣꯛꯆꯔꯒ ꯑꯗꯨꯝ ꯂꯥꯛꯈꯤ ꯃꯇꯝ ꯁꯥꯡꯅ ꯂꯥꯛꯑꯦ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩ ꯔꯟꯅꯔꯒꯩꯗꯒꯤ ꯍꯥꯏꯇꯥꯔꯦ ꯃꯦꯝꯕꯔꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯃꯤꯅ ꯑꯗꯨꯝ ꯄꯩꯁꯥ ꯑꯣꯏꯅ ꯄꯤꯕꯤꯔꯛꯄ ꯅꯨꯡꯁꯤꯗꯅ ꯑꯗꯒꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯩꯈꯣꯏꯗ ꯗꯤꯛꯁꯟ ꯗꯥ ꯔꯣꯅꯦꯜ ꯃꯣꯏ ꯗꯥ ꯅꯤꯈꯤꯜ ꯃꯣꯏꯅ ꯍꯥꯏꯗꯤ ꯒꯥꯔꯤꯕꯨ ꯑꯣꯏꯔꯣ ꯑꯗꯨꯗ ꯄꯨꯊꯣꯛꯁꯦ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯗ ꯄꯨꯊꯣꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯟ ꯁꯤꯜꯂꯤ ꯃꯐꯝꯗꯨꯗ ꯆꯠꯇꯨꯅ ꯑꯗꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤ ꯑꯗꯨꯒ ꯑꯃꯁꯨꯡ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯄꯨꯔꯛꯄꯗꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯃꯔꯆ ꯇꯤꯝꯒꯤ ꯃꯔꯆ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏ ꯄ꯭ꯔꯤꯟ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯈꯔ ꯌꯣꯟꯖꯔꯦ ꯌꯣꯟꯖꯕꯗꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗꯩ ꯐꯪꯕ ꯐꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯟꯗꯤꯡꯗ ꯊꯝꯖꯔꯒ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯔꯤꯁꯥꯏꯀꯜ ꯇꯧꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯦꯕ꯭ꯔꯤ ꯁꯟꯗे ꯐꯟ ꯔꯟ ꯂꯥꯛꯄ ꯑꯗꯨ ꯏꯚꯦꯟꯠ ꯂꯥꯛꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯕ ꯑꯩꯈꯣꯏ ꯏꯁꯥꯗꯒꯤ ꯂꯣꯏꯅ ꯑꯌꯥꯝꯕ ꯇꯧꯖꯩ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯔꯟ ꯑꯣꯏꯅ ꯑꯗꯨꯝ ꯆꯦꯟꯗꯅ ꯈꯣꯠꯇꯅ ꯂꯥꯛꯄꯁꯤꯗ ꯑꯗꯨꯝ ꯃꯣꯏꯒꯤꯁꯨ ꯃꯁꯥꯒꯤ ꯊꯕꯛ ꯀꯩꯀꯥ ꯇꯧꯗꯅ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥ ꯌꯥꯝ ꯊꯣꯛꯇꯅ ꯂꯩꯕ ꯀꯥꯡꯕꯨ ꯑꯝꯇ ꯅꯠꯇꯦ ꯈꯪꯕꯅꯦ ꯑꯗꯨꯝ ꯄꯩꯁꯥꯁꯦ ꯁꯨꯃꯥꯏꯅ ꯒ꯭ꯔꯨꯞ ꯑꯃ ꯍꯥꯏ ꯄꯨꯜꯂꯒ ꯃꯌꯥꯝ ꯍꯥꯏ ꯆꯦꯜꯂꯛꯄꯁꯦ ꯄꯩꯁꯥꯗꯤ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯑꯗꯨꯝ ꯂꯣꯏ ꯆꯪꯅꯕ ꯉꯥꯛꯇꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯎꯗꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯔꯛꯇ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯑꯌꯥꯝꯕ ꯏꯁꯤꯡ ꯌꯥꯝꯅ ꯆꯪꯒꯗꯕ ꯖꯥꯔ 2 ꯁꯤꯗ ꯍꯦꯟꯅ ꯀꯩꯁꯨ ꯌꯥꯝ ꯆꯪꯗꯦꯕ ꯖꯥꯔ 2 ꯆꯪꯕ ꯂꯨꯄꯥ 100 ꯍꯥꯏꯗꯨꯅꯦ ꯄꯩꯁꯥ ꯁꯨꯝ ꯄꯟꯕꯩ ꯋꯥꯟꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩ ꯁꯤꯃ ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯦ ꯃꯣꯏꯁꯨ ꯑꯇꯣꯞ ꯌꯥꯝ ꯇꯧꯕꯅꯤꯅ ꯑꯗꯒꯤ ꯃꯔꯛ ꯁꯟꯗꯦꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯉꯁꯤꯕꯨꯗꯤ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯁꯔ ꯕꯤꯀ꯭ꯔꯝ ꯃꯥꯅ ꯑꯗꯨꯝ ꯕ꯭ꯔꯦꯛꯐꯥꯁ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯆꯅꯥ ꯐꯨꯠꯂ ꯄꯨꯔꯛꯄ ꯑꯗꯒꯤ ꯕꯤꯠꯔꯨꯠ ꯒꯥꯖꯔ ꯀꯦꯔꯣꯠ ꯀꯩꯀꯥ ꯄꯨꯔꯛꯇ ꯈꯣꯠꯇꯅ ꯑꯗꯨꯝ ꯃꯌꯥꯝ ꯔꯤꯐ꯭ꯔꯦꯁꯃꯦꯟ ꯄꯨꯔꯛꯄ ꯌꯥꯎꯏ ꯑꯗꯨꯗꯒꯤ ꯃꯣꯏꯁꯨ ꯃꯤ ꯑꯃꯗ ꯁꯨꯃꯥꯏꯅ ꯇꯧ ꯑꯩꯈꯣꯏ ꯔꯟ ꯁꯨꯃꯥꯏꯅ ꯌꯥꯎꯁꯦ ꯈꯣꯠꯁꯦꯅ ꯃꯌꯥꯝ ꯐꯟ ꯔꯟꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯍꯪꯕ ꯈꯣꯠꯄꯁꯨ ꯑꯩꯈꯣꯏꯒꯁꯨ ꯍꯪꯅꯤꯡꯗꯦ ꯍꯥꯏ ꯀꯩꯅꯣ ꯃꯣꯏ ꯆꯦꯟꯕ ꯍꯧꯗꯅ ꯄꯩꯁꯥ ꯍꯪꯉꯦ ꯈꯣꯠꯂꯦ ꯍꯥꯏꯔ ꯃꯤ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯄꯟ ꯇꯥꯔꯒꯗꯤ ꯁꯨꯝ ꯃꯤꯁꯦ ꯕꯦꯛ ꯍꯟꯗꯣꯛꯈꯤꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯃꯥꯏꯅ ꯂꯥꯛꯅꯒꯅꯤ ꯑꯗꯨꯝꯕ ꯄꯩꯁꯥꯒꯨꯝꯕꯁꯨ ꯄꯟꯅꯤꯡꯗꯕ ꯑꯗꯣ ꯑꯩꯈꯣꯏ ꯑꯥꯏꯗꯤꯌꯥꯗꯣ ꯁꯨꯝ ꯑꯩꯈꯣꯏꯅ ꯄꯩꯁꯥꯁꯦ ꯃꯣꯏ ꯂꯣꯏꯅ ꯖꯦꯅꯦꯔꯦꯠ ꯇꯧꯕꯅꯤꯅ ꯄꯩꯁꯥ ꯅꯨꯡꯁꯥꯁꯨ ꯌꯥꯝꯅ ꯊꯣꯛꯅꯔꯒ ꯇꯧꯕ ꯅꯠꯇꯕꯅꯤ나 ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯕꯣꯛꯁ ꯗꯣꯅꯦꯁꯟ ꯕꯣꯛꯁꯀꯨꯝꯕ ꯑꯃ ꯊꯝꯁꯤꯔꯥ ꯍꯥꯏꯗꯤ ꯃꯣꯏꯗ ꯐꯣꯔꯁꯇ ꯇꯧꯕ ꯅꯠꯇꯕ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯑꯉꯝ 10 ꯑꯣꯏꯒꯦꯔꯥ 20 ꯑꯣꯏꯒꯦꯔꯥ ꯑꯦꯠꯂꯤꯁ ꯃꯤ ꯑꯃ ꯅꯣꯡꯃꯗ ꯑꯩꯈꯣꯏ ꯐꯟ ꯔꯟ ꯑꯃꯗ ꯂꯥꯛꯄꯗ ꯃꯤ 50 ꯀꯝꯄꯜꯁꯔꯤ ꯑꯗꯨꯝ ꯌꯧꯋꯦꯕ 50ꯗꯨꯅ ꯑꯗꯨꯗꯩ ꯃꯤ ꯑꯦꯠꯂꯤꯁ 20-30ꯅ ꯂꯨꯄꯥ 10ꯗꯪ ꯍꯥꯞꯄꯝꯗ ꯑꯣꯏꯔꯁꯨ ꯁꯟꯗꯦ ꯆꯍꯤ ꯑꯃꯗ ꯁꯟꯗꯦ ꯊꯥ 2ꯒꯤ ꯆꯥꯡꯗꯅꯦꯕ ꯁꯟꯗꯦ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯁꯟꯗꯦ ꯑꯗꯨꯝ ꯃꯤ 30ꯅ ꯂꯨꯄꯥ 10ꯗꯪ ꯇꯧꯔꯗꯤ ꯑꯗꯨꯝ ꯄꯩꯁꯥꯗꯣ ꯑꯦꯠꯂꯤꯁ ꯆꯍꯤ ꯑꯃꯗꯗꯤ ꯑꯗꯨꯝ ꯄꯩꯁꯥ ꯐꯅꯌꯥꯝꯗꯤ ꯖꯦꯅꯦꯔꯦꯠ ꯇꯧꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯖꯦ ꯈꯣꯠꯁꯦ ꯍꯥꯏꯕꯗꯨ ꯁꯨꯃꯥꯏꯅ ꯗꯣꯅꯦꯁꯟ ꯍꯥꯞꯄ ꯊꯝꯕ ꯈꯣꯠꯄꯗꯨꯗꯤ ꯑꯃꯨꯛ ꯃꯌꯥꯝꯗ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯗꯣꯅꯦꯁꯟ ꯇꯧꯋꯦ ꯈꯣꯠꯂꯦ ꯍꯥꯏ ꯋꯥꯈꯜ ꯑꯗꯨꯃꯥꯏꯅ ꯆꯠꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯥꯏꯐꯦꯠ ꯇꯥꯟꯅꯔꯒ ꯑꯗꯨ ꯍꯥꯏꯔꯔꯣꯏꯁꯦ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣꯏꯁꯦ ꯑꯗꯨꯝ ꯑꯉꯝꯕ ꯈꯪꯅ ꯆꯥꯟꯅꯕꯅ ꯑꯩꯈꯣꯏ ꯈꯔ ꯑꯟꯗꯔꯁꯇꯦꯟ ꯇꯧꯅꯔꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯑꯗꯨꯝ ꯇꯧꯅꯔꯁꯦ ꯍꯌꯦꯡ ꯀꯣꯟꯅ ꯁꯨꯝ ꯆꯥꯎꯈꯠꯂꯛꯑ ꯃꯇꯨꯡꯗ ꯃꯤ ꯑꯃ ꯇꯧꯅꯤꯡꯕ ꯀꯥꯡꯕꯨꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯖꯔꯁꯨ ꯇꯧꯖꯔꯅꯤꯅ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯁꯞꯄꯣꯔꯠ ꯃꯤꯉꯣꯟꯗꯗꯤ ꯃꯌꯥꯝꯗ ꯄ꯭ꯔꯦꯁꯔ ꯄꯤꯕꯗꯤ ꯑꯩꯈꯣꯏ ꯄꯟꯗ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯐꯟꯁꯨꯃꯥꯏꯅ ꯇꯧꯖꯩ ꯍꯥꯏꯇꯥꯔꯦ ꯇꯥꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯇꯤꯝꯁꯤꯅ ꯍꯣꯠꯅꯔꯒ ꯆꯦꯜꯂꯒ ꯍꯥꯏꯗꯤ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡꯁꯨ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯅꯕ ꯁꯤꯟꯗꯅ ꯈꯣꯠꯇꯅ ꯇꯧꯕꯁꯦ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯪꯖꯅꯤꯡꯕꯁꯤꯅ ꯇꯤꯝ 195 BPMꯁꯦ ꯍꯧꯖꯤꯛ ꯂꯝꯖꯦꯟ ꯃꯌꯥꯝ ꯁꯤꯟꯗꯅ ꯆꯦꯜꯂꯦ ꯁꯨꯃꯥꯏꯅ ꯆꯦꯟꯕꯁꯤꯗ ꯌꯥꯝꯅ ꯃꯦꯃꯣꯔꯦꯕꯜ ꯑꯣꯏꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯃꯇꯥꯡꯒ ꯌꯥꯎꯔꯛꯈꯤꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯩꯔꯗꯤ ꯁꯦꯌꯔ ꯇꯧꯕꯤꯌꯣ ꯑꯣꯀꯦ
ꯑꯩꯈꯣꯏ ꯁꯦꯟ ꯔꯟꯅꯤꯡ ꯀ꯭ꯂꯕ ꯍꯥꯡꯉꯛꯄꯁꯤꯗ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯑꯦꯕꯔ ꯀꯩꯅꯣꯗ ꯐꯟ ꯔꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯖꯨꯂꯥꯏ 11ꯗ 2024 ꯑꯗꯨ ꯁꯤꯟꯖꯕꯁꯤꯗ ꯑꯩꯈꯣꯏꯅ 6 ꯀꯤꯂꯣꯃꯤꯇꯔ ꯈꯛ ꯁꯤꯟꯖꯈꯤ MBC ꯆꯔꯆ ꯃꯃꯥꯡꯗ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯃꯤꯁꯦ ꯑꯩꯈꯣꯏꯅ ꯗꯥꯎꯠ ꯂꯩꯖꯈꯤ ꯑꯩꯈꯣꯏ ꯃꯦꯝꯕꯔꯁꯤꯡ ꯍꯪꯅꯩ ꯚꯥꯏ ꯃꯤꯕꯨ ꯂꯥꯛꯀꯗ꯭ꯔꯥ ꯑꯩꯈꯣꯏ ꯇꯧꯔꯤꯁꯤꯕꯨꯅ ꯍꯥꯏꯕ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗ ꯍꯥꯏꯗꯤ ꯃꯤ ꯑꯗꯨꯝ 50 ꯑꯗꯥꯏ ꯂꯥꯛꯈꯤꯕ ꯍꯥꯏꯗꯤ ꯑꯍꯥꯟꯕꯗꯨꯗ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯟꯈꯤꯕ ꯑꯃ ꯂꯩ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯃꯥꯏꯗꯤ ꯄꯥꯛꯀꯅꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯍꯣꯠꯅꯖꯤ ꯍꯥꯏꯗꯤ ꯅꯤꯡꯍꯟꯅꯕ ꯇꯧꯒꯅ ꯍꯣꯠꯅꯖꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯕ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯇꯤꯗꯤꯝ ꯒ꯭ꯔꯥꯎꯟꯗ ꯃꯤ 110 ꯍꯦꯟꯅ ꯂꯥꯛꯈꯤꯕ ꯑꯃ ꯌꯥꯎꯋꯦ ꯍꯥꯏꯗꯤ ꯃꯤ ꯌꯥꯝ ꯊꯤ ꯑꯗꯨ ꯍꯥꯏꯗꯤ ꯏꯚꯦꯟꯠ ꯑꯆꯧꯕ ꯑꯃ ꯑꯣꯏꯔꯕꯅꯤꯡꯗꯅ ꯃꯌꯥꯝꯅ ꯂꯣꯏ ꯍꯪꯅꯈꯤꯀꯣ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯃꯨꯛꯀ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯃꯆꯥ ꯆꯍꯤ 10 ꯁꯝꯅ ꯍꯥꯏꯔꯕꯗ 13 ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯎꯋꯦ ꯑꯗꯨ ꯃꯃꯥ ꯃꯄꯥꯅ ꯄꯨꯔꯛꯇꯨꯅ ꯑꯩꯈꯣꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯊ꯭ꯔꯨꯗꯒꯤ ꯎꯗꯅ ꯑꯩꯈꯣꯏ ꯄꯣꯁꯇꯔ ꯑꯗꯨꯒꯨꯝꯕ ꯄꯕ꯭ꯂꯤꯁꯤꯇꯤ ꯃꯌꯥꯝꯗꯒꯤ ꯎꯗꯅ ꯂꯥꯛꯄꯗꯣ ꯑꯗꯨꯗ ꯌꯥꯝ ꯍꯔꯥꯎꯖꯕ ꯃꯃꯥ ꯃꯄꯥꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯉꯥꯏꯕꯤꯗꯨꯅ ꯏꯟꯅꯗꯅ ꯒꯥꯔꯤꯗꯒ ꯇꯧꯕꯗꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯤꯟꯖꯒꯅꯤ ꯑꯩꯈꯣই ꯂꯦꯞꯄ ꯂꯩꯇꯅ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯁꯤꯟꯖꯒꯅꯤ ꯃꯤ 10 ꯂꯥꯛꯀꯦꯔꯥ ꯈꯣꯠꯀꯦꯔꯥ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕꯗꯣ ꯃꯌꯥꯝꯗ ꯄꯤꯖꯒꯦ ꯍꯥꯏꯅ ꯑꯗꯨ ꯊꯝꯖꯔꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤꯁꯨ ꯇꯥꯃꯤꯟꯅꯈ꯭ꯔꯕꯅꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯪꯖꯅꯤꯡꯕꯁꯦ ꯇꯤꯝ 195 BPM ꯅ ꯇꯨꯡꯗ ꯀꯔꯤ ꯊꯕꯛ ꯄꯥꯏꯈꯠꯀꯦ ꯍꯥꯏꯅ ꯈꯟꯕꯒꯦ ꯑꯗꯨꯁꯨ ꯊꯝꯕꯤꯌꯨ ꯑꯣꯀꯦ ꯑꯩꯈꯣꯏꯒꯤ ꯒꯣꯜꯁ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯃꯔꯨꯑꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯥꯟꯗꯝ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯟꯖꯔꯤꯕ ꯔꯟꯁꯤ ꯑꯩꯈꯣꯏ ꯃꯦꯟꯂꯤ ꯏꯝꯐꯥꯜ ꯕꯦꯁ ꯑꯣꯏꯕꯅꯦ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯂꯩꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜꯗꯒꯤ ꯌꯥꯎꯏ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯕꯤꯁꯅꯨꯄꯨꯔꯗꯒꯤ ꯌꯥꯎꯏ ꯏꯚꯟ ꯎꯈ꯭ꯔꯨꯜꯔꯣꯝꯗꯒꯤꯕꯨ ꯌꯥꯎꯋꯦꯕ ꯑꯗꯨ ꯁ꯭ꯋꯥꯏꯗ ꯏꯝꯐꯥꯜꯗ ꯂꯩꯔꯒ ꯆꯦꯟꯕ ꯂꯥꯛꯄ ꯌꯥꯎꯋꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯣꯇꯤꯞꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯒꯤ ꯆꯠꯇꯨꯅ ꯍꯥꯏꯗꯤ ꯏꯚꯦꯟ ꯑꯩꯈꯣꯏ ꯁꯟꯗꯦꯗ ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯔꯒ ꯆꯠꯂꯒ ꯑꯗꯨꯃꯥꯏꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯖꯔꯨꯕ ꯐꯟ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯃꯥꯏꯀꯩꯔꯣꯝꯒꯤ ꯔꯟꯅꯔꯁ ꯃꯌꯥꯝꯒ ꯆꯦꯟꯃꯤꯟꯅꯕ ꯑꯗꯨꯒꯤ ꯆꯦꯟꯃꯤꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨ ꯊꯝꯖꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯊꯝꯕꯤꯔꯝꯃꯦ ꯇꯤꯝꯁꯦ ꯇꯨꯡꯗꯁꯨ ꯃꯥꯏ ꯄꯥꯛꯇꯨꯅ ꯌꯥꯝꯅ ꯑꯆꯧꯕ ꯋꯥꯏꯗ ꯁ꯭ꯀꯦꯜꯗ ꯂꯝꯖꯦꯟ ꯆꯦꯟꯕꯒꯤ ꯏꯚꯦꯟꯠꯁꯤꯡ ꯑꯣꯔꯒꯅꯥꯏꯖ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯗꯨ आकाशवाणी इम्फालगी नहरोलगी खोंजेलगी माइकैदगी थमजगे मरुपसिंगा उनादुना यामना कानारबा अदुगा यामना नुंगाइबा वारी टीम 195 BPM गा मरि लेना वहंग कयागी पाखुमसु अखोई तामिनाख्रे अदु लोइसेलकपसिदी मरुपसिंगदा हंगजानिंगबसे अखोइगी नहासिंगदा हाइबा तारे करी मेसेज पिबिनिंगबगे हाइबदु थंबियो ओके अइना नहासिंगदा यूथसिंगदा मेसेज पिजनिंगबा हाइबु इसा इसाना पाम्बा थबा अमा लैरगदी हाइदी निंगहनबा तौदना मीगी वातादना हाइदी अइना पामी पोतो होनो हाइदी ओइरोय हाइबा वाहिदो अदुना थागनो हाइदी अंटिल एंड अनलेस नंग ट्राई तौदगी खंगदे अदुना होनो हाइदी अदुगा इवन समना हाइबदा जिम चलगा कंटेंट सेंबा रनिंग चलगा कंटेंट सेंबा सी हुजिक हाइदे कोई सोशल मीडिया मतमने अदुगा मी मपान लमदा देम तौने अदु प्लस कोइगी वेरीफाइड ओइजन कोइ पैसा याम फंबगी हाइदी इवन मोनेटाइज तौबा यारे अदुना कोइ सिदजु हाइदी कल्चर दो लैत्रे सिदे हाइदी कोइना कंटेंट सेम मतमना नोंगनाबिबा हाइबगी हाइदी सोसाइटी की कोइगी कल्चर अम लैदी बट सिगुम्बा म्याम जे केमता काइदे नोंगा जनु अइना हाइनिंगबा हाइबु स्टार्ट तौ हाइजिंग सी स्टार्ट तौ सेमनिंगबो तौनिंगबा थबक तौ अफाबदा अदुजु कंटेंट सेमनिंगदि लम्बिम चेल कंटेंट सेमो अदु हाइजनिंगे म्याम हाइदी नंगी अपामदो मीने मुनहनगनो हाइतारे हाइदी अपामदो ngamnaba honabiyu अदु हाइजनिंग थागचरी टीम 195 BPM ना आकाशवाणी इम्फाल नहरोलगी खोंजेलगी अखन्नबा थौरमदा सरुख्याबीबा टीम 195 BPM बु तुंगदा लाकदौरिबा इवेंट सिंगदा यामना माइ पाकना पांगथोकपा ngamba ओइबियु अदुगा यामना चौखटपसु ओइबियु हाइना आकाशवाणी इम्फालगी माइकैदगी थमजरी Thank you very much. थागचरी हौजिक ताबिख्रे नहरोलगी अखन्नबा थौरम असिदा टीम 195 BPM अमसुंग मणिपुर यूनिवर्सिटी दा पांगथोकिबा मैन फिट रन 2025 दा सरुक्याखिबा नहासिंगा उनदुना वरिवताई साहबा उनजखिबी मुतुम लांगलेंटोन मतंग असिदा नहरोलगी अखन्नबा थौरम लोइसिंजरी ताबिरमलिबा पुमनमकपु अमुका हन्ना खुरुमजरी।